ngasi National Commission for Women amasung National Commission for Protection of Child Rights ta National Commission for Women gi office chacharure aduga National Commission for Protection of Child Rights ki akoi gi head oriba member Dr. Divya Gupta su unajare masamaka akoi nu handaki Jiribam district gi akoi icham chamba civilian taruk sida nupi ahum pharaga hatopiba apikliba angang ahumbu khoi gi pharaga yam tam thiba mong da hatopiba sigi mayokta hujik FIR ngang zero FIR tawra matung da ngasi khoi gi commission ani se changjabani because moi intervene tawda ba yaroi kaina moi gi su duty achom leibani moi na dugi department ama commission ama hanga ga thamibani angang myam gi rights phangnaba nupi myam gi rights phangnaba angang gi safe side oinaba nupi gi safe side oinaba commission ama national thakta leiraga makoi tumina wangang debi da leiba yaroi haibagi da makta ngasi commission ani se changjabani changbasida makoi chap chaba action local ke haibagi haibu di haire yadubu akan ba action ma thuna noi su intervene tawra ga loro ai gi su FI 0 FI thajara me tumina lai thuai huji cookie terrorist tawgi ba thabak se limit ama hele cookie narco terrorist tawgi ba thabak se limit ama hele is beyond the limit kaigino habi matam da makoi icham cham innocent civilians bu dumaina pharaga hatlaga thada ising da thadara kwai se si beyond the limit ni sidaina khang bagi ngam khai laitre politician myam su ruling oiro opposition horo uji kamaina punjal laga how to punish those culprits cookie terrorists kamaina punish pi sige cookie terrorist ki mayok ta kamain tau sige habi matam sida ulai palai tawraga ngang ba da media da ngang ba tam da ruling oiro thaidok ngang ba opposition oiro khoi gi ruling dang sairaga hali mi sina kanano haida ba makai khoi gi ruling dang sairaga khoi gi thaidok ngang bai thabak to asi ruling su authority da complaint tawdre cookie terrorist ki mayokta plus opposition su sumna tagi moi opposition gi leader unaraga to e lady ba government sida khoi gi changchala officer leira kanda khoi gi cham hali ba taruk se hali ba cookie terrorist se hali ba se si cookie terrorist se manipur de muthat piro india de muthat piro aiduna changchan ba kedawi adu changchan da ba makai makoi di government da changba yade haibagi mongda moi opposition leader dang unaraga to pa haiba simadi micham praja gi khande do ta abani manatraga di makoi anyhow tawraga changchan laga justice ki damakta changba yai Narendra Modi leiba prime minister sisu tumina tweet pok tawdabi da kaimta haidabi da tumina leiba ngamba husi pawda plus opposition gi lariba si bawda ulai palai tawraganda kanana tawribanu cookie terrorist na tawribra haiba se tweet po he tawba ngamdaba lairiba mayam se manipur se politician mayam se na ngakni haibadi thajaraktre lairiba duna laiba praja mayam CSO lairiba mayam se sida machet tanaba matam natte huji punjan biro thema ju chapiranu na themakpagi nakom da sida ngang se nakon thado pigro som da ngang som thado pigro ase machum gi damakta imalai ba gi damakta aduna kok thadarasi themakpada yarani haibe thibam du to asi huji pok de Kuki MLA tara se disqualified tawdrip se karigino ngarang karan thapar ki interview da MLA Paulen haukipna masamak na confess tawzagrabani masamak na yazarabani taruk hatlise Kuki nani haiba se masamak na yazarabani mana retaliate tawra tawa potni haiba se masana machindagi hairaga interview da proof leirabani aduga CRPF na Central Forces na hatlaba Kuki terrorist ni hatlaba trama thoido LM khokte MLA duna chatla kanda mat khoi martyrs ne khoi tarama thoidugi asi bhakchang manak chatlaga makoi terrorist nate martyrs ne ka hari base ma central government sida singnari rama adu taragadi ma terrorist ki manak chatlaga mana martyrs haibang mabarina mahak su dum mari leinare do taabani adudi lairi ba MLA mayam 10 MLA sida dum sumane taw leire open da ngange interview da ngange video da ure adu taragadi 10 MLA se hausibok disqualified taw de thammi base karigino so we have to disqualify please disqualify yam tuna Kuki MLA se disqualified to biro disqualified dang nate ngarangi Paulen haukip amasung LM haukte gi video ura matung dadi Paulen haukip kitchen da taruk se Kuki na hatpani haibe gi mong da mama sama khangba gi mong da ngangi du na di disqualified dang nate he should be sent behind the bar ma jail man thamjan gadabani kai magi wangang du da taruk innocent ori babu land kana basu nataba icham chama innocent civilian ka hatpada masu yaning na ngangba means mama sa su disqualified tawra matung da jail su namjan gadabani because magi wangang du da openly show tawra bani ngarang interview du da adu hosipo MLA tara se disqualified tawdri base karigino hausi adu da play politics ki play sanaba matam natte opposition su ngare ruling su ngare opposition su takshan bada pulap puna takshan biro huji government na changba yade haiba poto topi to asi isagi ethics to ngaki hargadi imaleba kanse hargadi huji party ki ideology topiro ama to ina ponjal laga akoi yellow furup akoi gi imaleba se kandaba yade habe wakhalun changjan biro sida party ki ideology gi mathak na kai harakani mathak na kai harakani haraganda terrorist Kuki terrorist pandaba makai ulai palai to ngang bagi thabak to topiro haiba se sidang haijani ngaina